ꯃꯀꯣꯛꯇ ꯐꯤ ꯑꯃꯅ ꯎꯞꯁꯤꯜꯂꯒ ꯐꯤꯁꯤꯡ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯎꯔꯦ, ꯂꯥꯡꯂꯦꯟꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯅꯞꯂꯝꯕ ꯕꯦꯅꯦꯠꯇꯨ ꯂꯪꯊꯣꯛꯄ ꯇꯧꯗꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯔꯝꯂꯤꯕꯗꯨ꯫ ꯑꯍꯦꯟ ꯕꯦꯅꯦꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯅꯪꯒꯤ ꯃꯤꯡꯗꯨ ꯂꯥꯡꯂꯦꯟ ꯍꯥꯏꯕ? ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯃꯤꯡꯅꯣ! ꯃꯇꯝ ꯑꯃꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯊꯣꯏꯕꯤꯃꯛꯅꯕꯨ ꯁꯩꯑꯣꯜꯂꯤꯕ꯭ꯔꯥ? ꯅꯪꯕꯨ ꯎꯖꯈꯤꯕ ꯃꯤꯀꯨꯞꯇꯣ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯇꯥꯈꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯃꯨꯊꯠꯀꯦ ꯌꯥꯗ꯭ꯔꯦ, ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯊꯃꯣꯏꯗ ꯂꯥꯠꯆꯕ ꯅꯪꯒꯤ ꯄ꯭ꯔꯇꯤꯃꯥ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ, ꯄꯨꯝꯅꯃꯛꯇꯒꯤ ꯑꯍꯦꯟꯕꯅꯤ"꯫ ꯆꯨꯝꯃꯤ, ꯑꯍꯦꯟ ꯊꯣꯏꯕ ꯂꯥꯡꯂꯦꯟꯕꯨ ꯍꯦꯛ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯃꯔꯛꯇ ꯐꯥꯎꯅꯕ ꯇꯣꯏꯅ ꯊꯣꯛꯇꯕ, ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯕ ꯊꯧꯗꯣꯛꯇꯨ ꯑꯍꯦꯟꯒꯤ ꯃꯐꯝꯗ ꯊꯣꯛꯂꯔꯤ꯫ ꯏꯆꯝ ꯆꯝꯖꯕꯤ, ꯈꯨꯠꯁꯦꯝꯒꯤ ꯀꯦꯁꯤꯟꯕ ꯌꯥꯎꯗꯅ ꯐꯖꯕꯤ ꯂꯥꯡꯂꯦꯟꯒꯤ ꯅꯨꯡꯁꯤꯕꯅ ꯑꯍꯦꯟꯒꯤ ꯊꯃꯣꯏꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯦꯟꯒꯠꯄꯁꯨ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯁꯥꯒꯠꯄ ꯂꯥꯡꯂꯦꯟꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯁꯛꯇꯝ ꯑꯗꯨ ꯋꯥꯈꯜꯗ ꯆꯤꯡꯁꯤꯟꯗꯨꯅ ꯑꯉꯧꯕꯒꯨꯝ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯕ ꯃꯆꯥ ꯑꯍꯦꯟꯕꯨ ꯌꯦꯡꯂꯤꯕ ꯁꯥꯟꯇꯤꯗꯨ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯀꯧꯔꯛꯏ, "ꯍꯥꯏ ꯃꯣꯟꯗ꯭ꯔꯪ ꯋꯥꯂꯥ, ꯀꯨꯏꯃꯜꯂꯦ ꯅꯪꯒꯤ ꯃꯣꯟꯗ꯭ꯔꯪꯗꯣ, ꯏꯃꯥꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ꯫ ꯀꯅꯥꯒꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ, ꯑꯉꯥꯎꯕꯒꯨꯝ ꯃꯨꯔꯨꯝ ꯀꯥꯁꯨ ꯁꯣꯜꯂꯤꯕꯗꯨꯕꯣ"꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯁꯥꯟꯇꯤ ꯂꯩꯇꯨꯝ ꯃꯆꯥ ꯑꯃ ꯑꯍꯦꯟꯗ ꯂꯪꯁꯦꯜꯂꯤ꯫ ꯑꯍꯦꯟ ꯂꯩꯇꯨꯝꯅ ꯃꯥꯒꯤ ꯅꯪꯒꯜ ꯑꯗꯨꯗ ꯄꯥꯟꯕꯗꯨꯗ ꯅꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯏꯃꯥ, ꯅꯥꯏꯌꯦꯕ"꯫ ꯁꯥꯟꯇꯤ ꯃꯆꯥꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯩ, ꯅꯟꯗꯣꯝꯆꯥꯗꯣ ꯐꯣꯟ ꯇꯧꯔꯛꯂꯝꯕꯅꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯌꯥꯝꯕ ꯍꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯥ ꯍꯥ? ꯅꯤꯡꯉꯣꯜ ꯃꯆꯥ ꯃꯁꯦꯟꯅꯤ ꯍꯥꯏꯗꯅ ꯎꯁꯤꯠꯅꯗꯕ ꯇꯧꯅꯨꯀꯣ"꯫ ꯑꯍꯦꯟ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯑꯩꯕꯨ ꯇꯥꯆꯧꯅ ꯍꯥꯏꯕ ꯋꯥꯗ ꯂꯩꯊꯣꯛꯈꯤꯕ ꯌꯥꯗꯕꯒ ꯌꯥꯎꯈ꯭ꯔꯕꯣ? ꯑꯩꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥꯆꯧꯒ ꯏꯟꯗꯣꯝꯆꯥꯒꯅ ꯁꯦꯝꯕꯤꯔꯛꯄꯅꯦ꯫ ꯑꯩꯅ ꯉꯁꯤ ꯈꯖꯤꯛꯇꯪ ꯃꯌꯥꯝꯒꯤ ꯃꯤꯔꯛ ꯇꯤꯜꯂꯤꯕꯁꯦ ꯇꯥꯆꯧꯒꯤ ꯃꯄꯥꯜꯅꯦ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯇꯥꯆꯧꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯏꯜꯂꯤꯕꯁꯤꯅꯤ"꯫ ꯁꯥꯟꯇꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯌꯦꯡꯉꯨ ꯏꯃꯥꯒꯤ ꯑꯍꯦꯟ, ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯉꯟꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕꯗ ꯅꯪꯕꯨ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯏꯊꯟꯇꯅ ꯌꯣꯛꯄ ꯊꯥꯛꯄ ꯅꯍꯩꯅ ꯁꯤꯡꯇꯝꯍꯟꯕ ꯉꯝꯗ꯭ꯔꯕꯗ ꯅꯪꯒꯤ ꯇꯥꯆꯧꯅꯅꯦ ꯐꯩꯒꯛ ꯐꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯃꯄꯥꯟꯗ ꯊꯥꯗꯨꯅ ꯅꯍꯩꯅ ꯁꯤꯡ ꯃꯄꯨꯡ ꯐꯥꯍꯜꯂꯛꯂꯤꯕꯅꯤ꯫ ꯅꯪ ꯇꯥꯆꯧꯕꯨ ꯍꯦꯛ ꯃꯤꯔꯥꯏꯕ ꯇꯧꯒꯅꯨ꯫ ꯁꯤꯔꯕꯁꯨ ꯅꯪ ꯇꯥꯆꯧꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯁꯤꯒꯗꯕꯅꯤ꯫ ꯑꯄꯣꯛꯄ ꯅꯄꯥꯃꯛꯇꯩ ꯅꯪ ꯇꯥꯆꯧꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯒꯗꯕꯅꯤꯀꯣ"꯫ ꯑꯍꯦꯟ ꯊꯣꯏꯕ ꯇꯞꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯃꯥ, ꯑꯩ ꯈꯪꯉꯦ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯦ꯫ ꯑꯩꯅ ꯉꯁꯤ ꯏꯃꯥꯒꯤ ꯀꯧꯇ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯇꯥꯆꯧꯕꯨ ꯍꯤꯔꯝ ꯑꯃꯠꯇꯗ ꯄꯨꯟꯁꯤꯗ ꯃꯤꯔꯥꯏꯔꯣꯏ꯫ ꯑꯐꯕ ꯊꯕꯛꯄꯨ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯊꯕꯛꯄꯨ ꯑꯣꯏꯔꯁꯨ ꯑꯩ ꯇꯥꯆꯧꯒꯤ ꯌꯥꯊꯪꯇ ꯏꯟꯖꯒꯅꯤ"꯫ ꯁꯥꯟꯇꯤ ꯅꯣꯛꯂꯗꯨꯅ, "ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ, ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯆꯨꯝꯕꯒꯤꯗꯃꯛ ꯁꯤꯕ ꯉꯝꯖꯧ꯫ ꯗꯥꯊ ꯙꯔꯃ, ꯗꯥꯊ ꯖꯣꯏ, ꯋꯥꯍꯩ ꯑꯁꯦ ꯄꯨꯟꯁꯤꯗ ꯀꯥꯎꯒꯅꯨ ꯏꯃꯥꯒꯤ ꯑꯍꯦꯟ"꯫ ꯑꯍꯦꯟ ꯊꯣꯏꯕ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯑꯩ ꯉꯁꯤꯁꯨ ꯇꯥꯆꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯍꯤꯌꯥꯏ ꯖꯨꯋꯦꯂꯔꯤ ꯍꯥꯎꯁꯇ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯈꯟꯕꯤꯔꯛꯄꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯇꯥꯆꯧꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯑꯇꯝꯅꯅ ꯊꯕꯛ ꯇꯧꯍꯜꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯅ ꯃꯦꯗꯥꯝ ꯌꯥꯏꯔꯤꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯅꯕ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯦꯗꯥꯝꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯃꯨꯟꯅ ꯈꯪꯕ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯣꯏꯅꯕ ꯑꯩꯕꯨ ꯁꯦꯟꯅꯍꯜꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯆꯧꯅ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯑꯩꯅ ꯇꯥꯆꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯃꯦꯗꯥꯝ ꯌꯥꯏꯔꯤꯃꯥꯒꯤ ꯄꯥꯎ ꯈꯨꯗꯤꯡ ꯄꯤ꯫ ꯃꯦꯗꯥꯝꯗꯣ ꯐꯠꯇꯕꯤ ꯅꯨꯄꯤꯗꯤ ꯅꯠꯇꯦ, ꯑꯗꯨ ꯌꯥꯝꯅ ꯔꯤꯖꯥꯔꯕ ꯑꯣꯏ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯃꯦꯗꯥꯝꯗꯣ ꯑꯩꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯃꯤꯟꯅꯈꯤꯕ ꯌꯥꯎꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯦꯗꯥꯝ ꯈꯨꯁꯥꯎ ꯑꯃ ꯇꯧꯏ꯫ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯈꯤꯕꯒꯤ ꯃꯥꯜꯂꯤ꯫ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯅꯕ ꯋꯥꯒꯁꯨ ꯍꯥꯏꯕ ꯇꯥꯏ"꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯍꯦꯟ ꯃꯥꯒꯤ ꯐꯣꯟ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯑꯍꯦꯟ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯐꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯜꯂꯣ ꯇꯥꯆꯧꯕꯥ, ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯊꯕꯛ ꯆꯠꯇ꯭ꯔꯦ"꯫ "ꯍꯣꯏ, ꯉꯔꯥꯡꯗꯤ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩ"꯫ "ꯑꯣ, ꯑꯇꯩ ꯆꯠꯄ ꯍꯥꯏꯕꯕꯨ ꯃꯦꯗꯥꯝ ꯌꯥꯏꯔꯤꯃꯥꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯨꯏ꯫ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯆꯠꯇꯦꯗ"꯫ "ꯀꯥꯏꯗꯦꯅꯣ ꯇꯥꯆꯧꯕ,
ꯑꯩꯕꯨ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯤ ꯀꯥꯏꯅ ꯆꯠꯇꯦꯗ ꯀꯥꯏ ꯅꯨꯄꯤꯅꯣ ꯍꯣꯏ ꯇꯥꯆꯧ ꯍꯥ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯍꯧꯖꯤꯛꯄꯣ ꯍꯣꯏ ꯀꯥꯏꯗꯅꯣ ꯃꯐꯝꯗꯤ ꯍꯣꯏ ꯍꯣꯏ ꯇꯦꯛꯁ ꯊꯥꯕꯤꯔꯛꯑꯣ ꯇꯥꯆꯧꯗꯨꯗꯤ ꯊꯝꯃꯦ ꯍꯣꯏ ꯇꯥꯆꯧ ꯑꯍꯦꯟꯗꯨ ꯃꯃꯥꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯄ꯭ꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯁꯥꯟꯇꯤꯗꯨ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯃꯕꯨꯛꯅꯤꯡꯗ ꯀꯞꯆꯔꯛꯏ ꯏꯃꯥꯒꯤ ꯑꯍꯦꯟ ꯅꯪꯕꯨ ꯏꯃꯥꯒꯤ ꯈꯨꯠꯁꯤꯃꯛꯅ ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯤꯗꯨꯅ ꯂꯥꯟꯕꯨꯡ ꯃꯌꯥꯏꯁꯤꯗ ꯊꯥꯖꯤꯜꯂꯕꯅꯤꯀꯣ ꯅꯪꯗꯤ ꯃꯄꯥꯟꯗ ꯅꯍꯩꯅ ꯁꯤꯡꯇꯝꯗꯨꯅ ꯂꯩꯔꯛꯄꯅꯦ ꯅꯍꯥꯛꯇꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇ꯭ꯔꯤꯗꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯟꯇꯤꯗꯨ ꯍꯤꯛꯅ ꯀꯞꯆꯔꯛꯏ ꯑꯁꯣꯝꯗꯅ ꯌꯥꯏꯔꯤꯃꯥꯗꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯔꯗꯨꯅ ꯇꯤꯟꯆꯤꯠ ꯂꯝꯕꯤꯂꯣꯝꯗ ꯍꯥꯏꯒꯠꯂꯛꯄꯅꯤ ꯇꯟꯖꯥꯗꯨ ꯂꯂꯩꯕꯁꯨ ꯌꯥꯏꯔꯤꯃꯥꯅ ꯀꯥꯔ ꯊꯧꯈꯤꯕꯗꯨ ꯂꯝꯕꯤꯗ ꯎꯍꯧꯔꯗꯨꯅ ꯄ꯭ꯔꯞ ꯃꯇꯨꯡꯗ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯔꯗꯨꯅ ꯇꯥꯟꯅꯔꯛꯏ ꯌꯥꯏꯔꯤꯃꯥ ꯃꯥꯒꯤ ꯁꯥꯏꯠ ꯃꯤꯔꯔꯗ ꯂꯂꯩꯕꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨ ꯁꯠ ꯎꯔꯛꯄꯅꯤ ꯃꯗꯨ ꯎꯕꯗꯒꯤ ꯌꯥꯏꯔꯤꯃꯥ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯁ꯭ꯄꯤꯗꯇꯨ ꯀꯟꯇꯛꯅ ꯊꯧꯒꯠꯈ꯭ꯔꯤ ꯂꯂꯩꯕ ꯃꯍꯥꯛ ꯁꯣꯍꯟꯗꯦ ꯃꯥꯒꯤ ꯀꯥꯔ ꯑꯗꯨꯁꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯗꯨꯅ ꯌꯥꯏꯔꯤꯃꯥꯒꯤ ꯀꯥꯔ ꯃꯃꯥꯡ ꯊꯥꯡꯈꯤꯗꯨꯅ ꯌꯥꯏꯔꯤꯃꯥꯒꯤ ꯀꯥꯔ ꯃꯃꯥꯡꯗ ꯈꯪꯐꯩ ꯐꯩꯖꯤꯜꯂꯛꯏ ꯈꯥꯝꯖꯤꯜꯂꯛꯏ ꯌꯥꯏꯔꯤꯃꯥ ꯈꯨꯗꯛꯇ ꯃꯥꯒꯤ ꯀꯥꯔꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯛꯏ ꯌꯥꯏꯔꯤꯃꯥ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯈꯤꯗꯨꯅ ꯄ꯭ꯔꯞ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯂꯩꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯂꯂꯩꯕꯁꯨ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯌꯥꯏꯔꯤꯃꯥꯔꯣꯝꯗ ꯆꯪꯂꯛꯏ ꯌꯥꯏꯔꯤꯃꯥ ꯂꯂꯩꯕꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯃꯥꯡ ꯊꯥꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯨꯅ ꯂꯂꯩꯕꯒꯤ ꯈꯖꯥꯏꯗ ꯊꯥꯔꯛꯏ ꯑꯗꯨꯒ ꯄꯥꯈꯠꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯂꯂꯩꯕ ꯃꯥꯒꯤ ꯌꯥꯏꯔꯤꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯈꯪꯕ ꯉꯝꯂꯛꯇꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯋꯥꯔꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯅ ꯆꯤꯡꯈꯤꯕ ꯀꯥꯏꯅꯕꯒꯤ ꯂꯩꯏ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ ꯃꯈꯨꯠꯅ ꯐꯥꯎꯕ ꯊꯥꯕ ꯉꯝꯂꯛꯄ ꯃꯥꯒꯤ ꯌꯥꯏꯔꯤꯃꯥꯕꯨ ꯊꯃꯣꯏ ꯀꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯏꯔꯤꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯑꯩꯅ ꯂꯥꯟꯈꯤꯕ 100 ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄ꯭ꯂꯤꯖ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝꯅ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯌꯨ ꯌꯥꯏꯔꯤꯃꯥ ꯅꯪꯅ ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯐꯨꯑꯣꯁꯦ ꯑꯁꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯂꯩꯕ ꯌꯥꯏꯔꯤꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯩꯗ ꯍꯟꯖꯤꯟ ꯐꯨꯍꯜꯂꯛꯏ ꯌꯥꯏꯔꯤꯃꯥ ꯂꯂꯩꯕꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯈꯨꯠꯇꯨ ꯐꯠ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯤ ꯂꯂꯩꯕꯗꯨ ꯑꯉꯥꯎꯕꯒꯨꯝꯈ꯭ꯔꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯔꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ ꯑꯗꯨꯒ ꯁꯣꯔꯣꯛ ꯀꯣꯏꯂꯥꯁ ꯃꯊꯛ ꯑꯗꯨꯗ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯌꯥꯏꯔꯤꯃꯥꯒꯤ ꯃꯃꯥꯡꯗ ꯇꯨꯔꯛꯏ ꯌꯥꯏꯔꯤꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡ ꯑꯣꯟꯈ꯭ꯔꯕ꯭ꯔꯥ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯗꯗꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯔꯤ ꯆꯦꯟꯁꯤꯜꯂꯒ ꯃꯊꯥꯗ ꯆꯦꯠ ꯀꯣꯟꯁꯤꯜꯂꯁꯨ ꯄꯦꯟꯖꯔꯔꯣꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯈꯣꯟ ꯑꯗꯨ ꯁꯦꯝꯂꯗꯨꯅ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯃꯐꯝꯁꯦ ꯂꯝꯕꯤꯅꯤ ꯑꯎꯕ ꯃꯤꯈꯩꯅ ꯎꯈ꯭ꯔꯒ ꯑꯩꯁꯨ ꯅꯪꯁꯨ ꯐꯖꯐꯝ ꯂꯩꯇꯦ ꯍꯧꯒꯠꯄꯤꯌꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯕꯤꯌꯨ ꯂꯂꯩꯕ ꯃꯈꯣꯟ ꯅꯤꯛꯅ ꯈꯨꯝꯂꯛꯏ ꯌꯥꯏꯔꯤꯃꯥ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯠꯇꯗ ꯑꯁꯤꯒꯨꯝꯅ ꯃꯍꯥꯛꯅ ꯂꯥꯜꯂꯨꯗ꯭ꯔꯕꯁꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯅꯕ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯈꯣꯡꯗ ꯇꯨꯕꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯠꯇꯤꯌꯦ ꯌꯥꯏ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯄꯨꯛꯆꯦꯜꯅ ꯑꯗꯨꯛ ꯌꯧꯅ ꯀꯟꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯥꯎꯕ ꯉꯝꯂꯗ꯭ꯔꯣ ꯌꯥꯏꯔꯤꯃꯥ ꯅꯪꯅ ꯑꯗꯨꯛ ꯊꯃꯣꯏ ꯀꯜꯂꯛꯀꯅꯤ ꯄꯨꯛꯆꯦꯜ ꯄꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ ꯅꯪ ꯍꯜꯂꯛꯑꯣ ꯌꯥꯏꯔꯤꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯍꯜꯂꯛꯑꯣ ꯌꯥꯏꯔꯤꯃꯥ ꯃꯥꯒꯤ ꯗꯗꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯁꯤꯡ ꯑꯗꯨ ꯂꯣꯠꯅ ꯇꯩꯊꯣꯛꯆꯩ ꯃꯥꯒꯤ ꯗꯗꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯇꯧꯗꯅ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤꯁꯨ ꯅꯪꯒꯤ ꯋꯥ ꯇꯥꯕ ꯄꯥꯝꯗꯦ ꯍꯧꯒꯠꯄꯤꯌꯨ ꯑꯎꯕ ꯃꯤꯅ ꯎꯈ꯭ꯔꯒ ꯌꯥꯝ ꯐꯖꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯅꯤ ꯑꯩꯕꯨ ꯋꯥꯔꯧꯅꯨꯗ ꯂꯂꯩꯕ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯇꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯏꯔꯤꯃꯥ
Nangna nangi firebado hotna laukibagum aishu laure. Nangna aigi ifamda tawriba pumbase karino haiba he khanganjiba makai ai mafam asidagi sunglenglengloi. Ai sirabasu mafam asida sigi yai. Nangna phagi oina khaliba aigi nuksiba aitana jekshina thamjarege. Nang jetke hairabasu jetkhro yarima. Yairima magi mabukningda hikna hikna makhon thoktana kapladuna kanadasu tahandana leibabu yengladuna haijari. Dada, aibu kari oyo haibano. Nangi nuksibana aigi ikhong kutpu maphajen kiduna aigi khongthanga se machi lengje phobau ngamjadre. Dada, aisu khange dada na aibu kayagi mating nungsibi khanbiba. Adubu dada, ngasidi ai nang lambi tongale punchi chupa aigi damak wajaraglaba na hakne. Robert amadi aigi lana sida dadabu yairima na yahonba pamtre. Pamnamak nangbu nuksibagi nangi yai fanabagi damaktane nangbu nuksibagi damaktane dada. Yairima na mabukningda asi khanduna hikna hikna kapjare. Adubu thamoi chepi saraduna magi khongthangdu maning hanna thangladuna magi kardaga khatlaga laleibada amuktang yengduna hikna hikna kapjaraduna amuksu haire. Dada, aibo nangi yairima bo mapok khudingi nungsiba masak khanglanu haiduna sab amukta tawbiroko. Ai dadagi sabdo ikok thaksida dadana nuksina pibiba boramagum apcharaga mapok khudingi ningba kaina ingba oikrage. Aibu thina amukta di chaibiyo dada. Mane aiti pukphattabine minungsi khangdabine thamoi pandabine. Asamna kairaba mahakki mathamoido puraduna yairimado thamoi kanbigi saklo lauraduna mahakki karlu thauduna lalaibabu hundoktuna chatkre. Lalaibade mahakna khuru khudak kunduna leiriba mafam adudagi machi machet ama phawba lengkhidre. Kangi yauna kankraba mahakki yairimagi thamoibu mahakki thamoi adunadi waraujare. Adubu mikup adu phawba mahakna magi yairimabu nungshiroi haibadi ngamkide. Hene nungsimaina jaglaklela leiba. Yairima, nangna mirairamlaba aise nangidamok matik chadri natra. Aigi thamoisu nung onba ngambra haibado yenglage. Adubu aroiba changyeng oina ai ngasidi nangna inakta halaktri phawba aigi khongphamse hongnaroi ko yai. Asi khankraduna laleiba machi lengdana magi yairimabu halakini khanna ngaiduna lambi mayai aduda lengdana laikre. Lambi chatpa mi khaina mahakpo angauba haiduna thina su chaibiramle lausinbasu yaure. Adubu laleiba mahakki nakongda kanagi wasu changkhidre. Magi yairimagi wahai ama khaktangni mahakna ngairibase. Asumna nungthilwai oisilakpa tanjani. Ahen thoibasu magi khongthangto hainingda thangladuna tapna magi kar aduda karai. Aduga kar adu tapna thauraduna wakhal kaya khalakle. Karinoina ngasi gina kongsida taribasa ngasiba. Aibu tachobuna haiba khudima ingani haduna imagi maphamda makok sakna wasakra. Aduga tachobuna ifamda sinarakliba pham masina kare. Aina khaluribasiga karino aina tawgadabasibo. Pare aibu ngasi phawba miyoinaba sembirakliba tachobagi wafamsing asi injeduna aibu sembirakpagi laman adu chingkrage. Aigi punchigi karisu khankrar kaikhrasana. Ahen thoiba mahakki makok adu ngauri. Mahak mama santigi manau nupigi macha magina dachoba hairiba miyoi aduga unarubadagi magi mafamda tawgadaba thabak kaya sinarakliba adu mahakti manga chap manari. Ningsinglai magi tachawna hairapba wafamdu. Karigumba nangna aina nangonda sinari wafamsing ase pangthoktrabadi nangbo aina pisak piklingaidagi ngasi phawbagi semlakpagi mamal aina thawgani. Maduna hakna aingonda pidabasu yaroi. Ahen
mi masa khang aduga aigi wari singase kanagumba amatagi nakong yohanbusu yar aigi wagi mayukta nangna leirak-labadi ai nangbu nangi imaga konan hatkane nahak boina pun kunmari aigi mising sinaduna leiri haibase nahak kaugano yare chalo wahising asi magi manakongda ninduna leiri tapna mahakki kardu thorokpana langlen na leiriba Poirei Nursing Institute gi mamang oirapna magi kardu khamladuna gate adomda yengladuna leiri tanjadu langlendo mamanabi amaga gate tagi nok nok tuna thorokpadu ujarei ahen thoiba langlenbu ujabada magi awabadu ngehak kauje majan nangna karigino isagi decision phawba lobo ngamjadaba minai gi mapok oiriba ahen thoiba igi thamoida taruna nungsibi haiba mairado pairaduna thamoisida mangal pawalbiriba aibu hingningba pokhaliba aina nungmu nungsi haibudi nangi nafumna mapoksimagidi phonglara adubu nangi damakti aigi punchi mikup khuding nangbu nungsi manoina lona sinajigi kolangna aigi nungsi basa adubuk tuminna laikhrasana asi khalladuna ahen thoibadu magi mitlu anidagi pirang irik sing chentharae kanada su phongdokta kanada su haidokta magi langlen gi nungsiba mathanata magi thamoi dalairon chankhre nungsi maidi chaktabra chai thamoi nangdi kaidabra kai pirang nangdi sinthadabra sinthe yerima mayum yorobada makhon thokta mahakki mamaidu monda opsinduna kappa yaba makai kapjare magi dadana lehoriba phibam adubo ningsing mathanta masabo hanjin tukachaba phaujarakle khanghaudana maikai mari maksu nongna pumamam silaktuna akhak arauga loinana akanba nongnai nungsitka loinana chuthaba horakle mahaksu khanglibani mahaki dadala leiba anam kanbani maching masun naibani haiba lehoriba khongphamdu lenglam loi haiba magi pukningda chingnareduna yerima kallaba nongju marak aduda prap magi kardu thauraduna leleibana ngasai lehoriba mafam adumda lakle yerima magi kardu laptapna khamlamlaga satin ama pairaduna leleibagi maikai tamna pakhatna chensinjarae ure magi dadado ngasai lehoriba phibam adudagi machi machet ama phawbalengamdri adumak leiri nongna chotbada masadu thak su niklele leibadu adubu yairi magi khongthangdu yodringai khanghaudana kadomdagino mahakki dadala leibadu nupi mana changsilaktuna satinama khalladuna mamangda leblakli yairi mamagi khongfam adu khanglep lepi